ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯔꯟꯖꯨ ꯁꯦꯐꯒꯤꯔꯤ ꯀꯤꯆꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯔꯥꯏꯁ ꯄꯥꯎꯗꯔ ꯌꯨꯝꯗ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯔꯥꯏꯁ ꯄꯥꯎꯗꯔꯁꯦ ꯑꯩꯈꯣꯏꯅ ꯃꯨꯔꯨꯀꯨ ꯁꯦꯝꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯏꯟꯁꯇꯦꯟट ꯗꯣꯁꯥ ꯁꯦꯝꯕꯒꯨꯝꯕ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤ ꯀꯌꯥꯗꯁꯨ ꯆꯪꯉꯦ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯌꯨꯝꯗ ꯀꯃꯥꯏꯅ ꯔꯥꯏꯁ ꯄꯥꯎꯗꯔꯁꯦ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯔꯥꯏꯁ ꯄꯥꯎꯗꯔꯁꯦ ꯁꯦꯝꯕꯗ ꯑꯩꯈꯣꯏꯅ ꯀꯞ ꯑꯃ ꯆꯪꯒꯅꯤ ꯆꯦꯡ ꯑꯗꯨꯒ ꯃꯁꯤ ꯐꯖꯅ ꯆꯥꯝꯊꯣꯛꯄꯤꯔꯒ ꯄꯨꯡ 2 ꯅꯠꯇ꯭ꯔꯒ 3 ꯐꯥꯎꯕ ꯇꯤꯡꯉꯒ ꯊꯝꯕꯤꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯆꯥꯝꯊꯣꯛꯑꯕꯅꯤ ꯁꯤ ꯆꯦꯡꯁꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ ꯑꯗꯨꯒ ꯊꯝꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯐꯤ ꯑꯃ ꯐꯖꯅ ꯂꯧꯕꯤꯔꯅꯤ ꯆꯨꯝꯊꯣꯛꯑꯕ ꯆꯦꯡꯗꯣ ꯐꯖꯅ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯕꯤꯔꯒ ꯀꯪꯍꯜꯂꯅꯤ ꯅꯛꯁꯟꯅ ꯑꯝꯇ ꯎꯠꯆꯔꯛꯀꯦ ꯌꯦꯡꯕꯤꯌꯨ ꯁꯦ ꯍꯧꯖꯤꯛ ꯄꯨꯡ 2-3 ꯐꯥꯔꯦ ꯀꯪꯉꯦ ꯍꯧꯖꯤꯛ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯆꯤꯜꯂꯒ ꯒ꯭ꯔꯥꯏꯟ ꯇꯧꯕ ꯌꯥꯔꯅꯤ ꯐꯖꯅ ꯂꯧꯈꯠꯄꯤꯔꯣ ꯑꯗꯨꯒ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯆꯤꯜꯂꯒ ꯍꯧꯖꯤꯛ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯁꯤ ꯁꯤꯅꯤ ꯒ꯭ꯔꯥꯏꯟ ꯇꯧꯔꯕ ꯆꯦꯡꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯤꯛꯊꯣꯛꯑꯁꯤ ꯁꯤꯅ ꯑꯃꯨꯛ ꯒ꯭ꯔꯥꯏꯟꯗꯔꯗ ꯍꯥꯞꯄꯒ ꯑꯃꯨꯛ ꯒ꯭ꯔꯥꯏꯟ ꯇꯧꯕ ꯌꯥꯔꯅꯤ 2-3 ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯔꯥꯏꯁ ꯄꯥꯎꯗꯔꯁꯦ ꯌꯥꯝꯅ ꯐꯥꯏꯟ ꯑꯣꯏꯕ ꯁꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤ ꯀꯌꯥꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯔꯥꯏꯁ ꯕꯣꯜ ꯁꯦꯝꯕ ꯃꯨꯔꯨꯀꯨ ꯁꯦꯝꯕ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯄꯥꯎꯗꯔꯁꯦ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯦ ꯐꯥꯏꯟ ꯄꯥꯎꯗꯔ ꯑꯣꯏꯔꯦ ꯑꯗ ꯁꯤ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛꯇꯪ ꯀꯪꯍꯜꯂꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯊꯝꯕꯤꯔꯒꯀꯣ ꯑꯗꯨꯝ ꯀꯪꯉ ꯃꯇꯨꯡꯗ 에어타이트 컨테이너ꯔ ꯑꯃꯗ ꯊꯝꯕꯤꯔꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯦꯁꯤꯄꯤ ꯁꯦꯝꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯁꯦꯌꯔꯁꯨ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯊꯪꯒꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯩ ꯔꯟꯖꯨ ꯁꯦꯐꯒꯤꯔꯤ ꯀꯤꯆꯟꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯦꯡꯛ ꯌꯨ